ngasi thokiba thaudo amani haiba Assam Rifles personnel singna ngasi makui longdi da haiba village asa sangsina ba hona rakhibada local nupi sing haibadi maira paibi singna haiba lakliba khongsat asu yaning da ba phongdok paga loinana yaning da bu wafam kya ma phongdor rakhibagi mami amagi sakta mamani Amarom social media da site thorakliba video footage amaga loidana kangpopi amsung kangla tombi bordering oiriba Santipur village sangsina ba hotnaramman haba Kuki volunteer makhoi Kuki youth amasum Kuki youth ahum punish tokiba serak pikibagi sakta mamani hairi Congress natana Manipur kanmangamloi haina Congress ta yawnarli Manipur ki hauzik oiriba phiba masida Congress natana Manipur kanmangamloi haina Congress ta leptana yawnarli haina Khundrakum Assembly constituency ki MLA thoksum location phungtokri wapam masingarang hana haraurau tangkham gramai Khundrakum AC the BJP ki candidate oirambe ki akanba worker oiramba L Kulachandra Allies inaw yauna maka loinanamba hana BJP ki candidate supporter oiramba mewe kya Congress yorakpada makhoi pu harautian opgi thoramda MLA location phungtokibani ngasi harau rauda lebe ex pradhan Kulachandra gi yuna pangthokiba MLA location amati Khundrapam Kendra Development Committee ani na punuk samnaduna pangthokiba nauna BJP da yorakraba singbu harautian opgi thoramda MLA location hai Khundrapam Kendra gi miyamna Manipur BJP gi suklam sasangi lengak pamdabadi ki Congress ti hena support tawnarakuna Congress ki mapangal hena kankalakti Manipur haukiba sahi English ngani ga kunbu humdoi gi me humdagi tholakiba sahi ohum hela irang asigi sabsaba waroishin pura pangamdriba BJP lenga si lakliba taraw humdoi subu Manipur Legislative Assembly mikhalda miyamna asoba paratam biduna maithiba piba pamlakti BJP gi lengak sasan makha tana leiragadi Manipur pungkai kairagani haiba khangnarakuna BJP lengak makha tana lehenba pamnadri hena MLA location phongtoki ngasi nauna Congress yawnaragli basing asina Assembly constituency sida Congress ki mapangal hena kakat halagani haina location phongtoki nauna Congress yoroklaba ex pradhan Sarachandran hai Khundrapam AC gi MLA location gumba aigi mi gi khaidaba kathokpaga loinana thabak tawba lusingba si atangani Khundrapam AC gi miyamna amatu oina kusamnaduna Congress ki location bu amuk hana mai pakhan saiki Maharashtra ki accident amari Sire ama sokle Maharashtra ki Nasik district truck ani amasung car ama mathak makha thumjanabada mi mari sikhibaga loinana atopa amana aruba phibam la sokle haina police na phongdokri police officer amana phongdokpigi matungina thaudo odu na hanumidang wairam Bethadindo dori border manakta leiba sabla gat thokibani maknaiki thaudo odu da Gujarat ki registration number thaba car dura tonglakpa mi ahum khudak ta sibaga loinal atopa ani na sokhi asok pa singnu khudak ta hospital amada pukhatki du asok pa amasu lekana bangamdana sikhi haina phongtok latun maknaiki atopa asok ta du ki phibam suluri thaudo oduga mari lengana police na case m lokot paga loinana hauzik makhata na thigatpagi thabak chathari haina su makna phongtorakli Assam ki isau lusilakhre sikhiba mari suri Assam ki isau ki phibam lusilakhiba ga loinana state sida hauzik phawada isau ga mari loinaba thaudok ta sikhiba migi masing mari suri hen official singna phongdokri haukiba pung kun ga mari sida isau gi awaba mayu nariba mi sing sarup mari gi maya da hengalakpa loinana hauzik miyoi lising kunthra ga tret hen isau gi awaba mayu nari haina su makoina phongdokli Assam State Disaster Management Authority ASDMA gi official aman haiki Sonitpur district ki Sabindwan Revenue Circle da miyoi ama makhatan sikhibaga loinana state sida isauga mari leinaba thaudoksinda sikhiba masing mari suri miyoi edu nitokaba numiki numitang digi mapam khangdana leiraklaba matung ngarang sina phangkibani haina magna phongdokhi mamang da isauga mari leidana thaudoksinda Bemaji district da miyoi ani sikhibaga loinana Sarai Digaud atopa miyo ama sikhi official sing dunhai ki hauzi state sigi district taruk Sonitpur Dribugar Lakhimpur Demaji Jorhat amasum Sibsagar gi revenue circle taragani thu amasum khungang maudraga mapan sokali
Hauzik district taruk sigi miyoi lising kuntraga treka suknagi kuntraga nithui isau ge awaba mayuknari haina phongdok ladun maknaiki. Isau sina Lakhimpur district ki khwaidigi hena sokolabaga loinana district asi khaktada miyoi lising kuntraga mangaga satruga maudraga taruk isau ge awaba mayukna haliari. Nan phawbada de miyoi lising mapanga satru khrak henbata mag isau ge awaba mayukna ramani. Official dugi matungina hauzik distribution center kungi thangda isau ge awaba mayukna rakliba miyoi singda tengbangge polam singe tokli. Isau nga sokoliba mafam singda tuan ba agency singna mi kanba masum tengbang pipi ki thabak sathari haina phongdok ladun maknaiki. Haukiba pung kunga mari asida Sonitpur district state disaster response force SDRF na miyoi taraga trukanki. Mahak na haki hauzik mahi marong thaba lam hectare la lising amaga Samaga ahunga 0.94 su ising thumjinduna leki. Isauna sokoliba district kharada lambi amasum atai infrastructure sing ama ada thokpagi paw su phangi haina official tuna phongtokli mangnaki. Haukiba pung kunga mari sida yumda yokpa sasan ani su isaugi singna senthaki baga loinana yumda yokpa atoppa sa use lising taraga truka samaga kontraga mapana isau sigi saithing mayu nari haina su paw su makhatana su phongdorakli. Israel ki khwaidagi noba strike singda Gaza da police officer sing yauna mi yamna sikri. Israel ki air strike singda Gaza da hokiba numini da yamdrabda miyoi taraga nithu sikhi haina yumsa kisa numita local health official singna phongtokri. Hamas ka tha ama hena ceasefire ama taunaraba su Israel ki air strike sing numit khudingi lepa laitana sathari. Yumsa kisa numita Gaza gi mayai thangma sarukta imung amagi miyoi ahum sikhi haina Al-Aqsa hospital ki official singna phongtokri. Lapa numita Gaza gi awang thang masaruk mi kung na leba Zabalia refugee camp da leba police station amada air strike amada sikiba miyoi masingi manungda nupi ama masum police officer taruk yawi hena hospital gi officials na supong khiyari kha thang masaruk ta Khan Yunis ta 10 camp amada bomb tha darakpada nupa ama sikhi haina Nasir hospital ki officials na phungdokhi kha thangba Rafah city gi mapan thangba Mawasi area da Israel gi forcing na nongmaina kapada anga ama sikhian hospital officials na hairi Israel gi military na Gaza gi mayai thangba masum kha thangba saruk sathaba air strike gi matangda khudak ki waina karigumba phongdokidi Zawalia da tawa attack gi matangda statement amada military na sikhiba police officials gi manungda mari Hamas ki militant sing hakhe dubo sikhiba miyoi sing adu attack sing planning tawba natragana pangtokpada sinabagi praman pikiti officers ngi manungda Colonel Mohammed Marwal Salem Koba ama senior police commander ama oirami masum Zabalia police station gi makokni haina Hamas na salaiba interior ministry naiki sahi kya Gaza da panduna laglaba Hamas ki arm wing ama thammadana tana civilian police amasum security service nglei Hairibasing asi Hamas ki interior ministry na yengsali lan hawbadagi hawna Israel na humanitarian aid convoy sing ngaklibasing yawna local police ta target tawduna lakli Israel gi military na hairi police station sing adu military eki BT sing sathana wasijana bagi natraga police station sing adu laiba miyoi sing adu terrorist activity sing sathabada yawba military operative sing oiravadi police station sing aduda attack tabu ye haina logani swari Zabalia police station na kari karama military activity sing sathari haibigi matang Israel gi military na pankiti attack sing sathana ba thorang mi haibigi praman chupikiti police force adu law and order ngakpi thabak tawduna leibini haina Hamas na ki Gaza gi police sathaba Israel gi attack sing United Nations Human Rights Office na yaning da phungdok tuna lakli haina pawks na makatari